Ngallingai Kuki Natraga any Kuki drive contra Bharat Sarkar Masak khangdanaba Thadou National Council Center da taknaramle. Mamang sahi lising aniga sumna kunguhumdogi May ahumdagi lamdam asida Kuki amasuk maitei furup anigi marakta Kangluki lan tholakraba matung maitei singda genocide chathariba Kuki illegal immigrants sing anti-listegi kakadavani. Kuki sing asi Indian citizen oina recognize tawfam thokte haina miyamna maikai kyadagi kholau launaragriba asigi mangoinana Ngallingai ing lising amaga jamapan marfuga taret ki matamdagi Thadou National Council na akaknaba drive khara yauna Kuki Natraga any Kuki furuki manung chaliba drive kuntra Bharat Sarkar na recognize tawroidabani makoising asi Bharat Sarkar na recognize tawba tarabadi lamdam asida lairiba tribal singi marakta ungkhanaduna nai tanaduna yamna sathiba khudongthiba phibam ama mayuknagani haina matam adugi Union Minister of Safe for Welfare New Delhi Srimati Rajendra Kumari Baspiyada memorandum pidin taksilamle Thadou National Council ki President Pauren Haukim na inglising amaga jamapan marfuga taret ki November 13 matam adugi Union Minister asida pisingiba memorandum aduda paliba warol singdi Kuki Natraga any Kuki drive ki manung chaliba Aimol Baite Biate Chiru Chothe Chongloi Dongel Gaingte Guite Hangsing Hauki Mar Khongsai Kipjen Kom Malun Machong Mati Miltem Nahachel Paite Purum Ralte Simate Sukte Thedimchin Thadou Tauthang Tungdim Phaibai amasung jauna chingba asi masak khangdanaba parliamenta puthongnaba propose tawriba bill asina Manipurda lairiba tribesing gi marakta nungsi janana lairiba fibam asida chauna akaiba pirakani loinana tribesing gi marakta ungkhatnaba thonduna nai tanaduna yamna khudongthiba fibam ama lakani maram aduna akangnaba tribe khara yauna Kuki Natraga any Kuki tribe kontra asi recognize tawnaba Parliament puthokadoriba bill asi miyamgi interest drop tawi haina memorandum aduda palli Khamenlok ki satang amadi monsang singda Kuki militant sing akanba mongda khut thoknakhre Kuki militant ama sire khulnga pamari sokle militant singi bunker mari thugai khre khuchu kholai sing phagalakre khulnga fa singda tebang ba chapi nupi ama gari dagi taduna sokpadagi laikhidre Gelmong Kuki khuldagi nomai kapsilakre May ahumdagi Kuki lamhentu hemba sing maitai da onsinduna chatharak liva tamthirwa langi lamfam singi manungda achoba lamfam ama oiduna khulngapa mapalai khidaba aduga akharana sokhiba Khamenloki sadang amadi monsang singi mafam kharada Kuki militant singa khulngapa khunja singagi marakta akanba lan soknabada Kuki militant ama sire khulngapa mari sokle amasung khulngapa singna Kuki militant singna sijinaramba bunker mari thugaikre hari Thadou asi Sagolmang PS dagi awang nongpokta kilometer 15 lapnana laiba Kangpopi district ki manung chamba satang amadi monsangsingi marakta ngasi ayuk pung mari khar helakpada thokibani Kuki militant singna awang ba chingthakta saba makhoigi bunker singdagi maitai khulsing tamna bom amasuk nomaising kapsilakduna landava haurakpadagi maitaigi khulngakpa singna sangsinduna halaga nongmai amadi bom kapsinduna nakal anigi marakta akanba mawongda khuthoknakibani Thadou asigi matangda khunjasingna phongdorakpada Khamenloki sadang amadi monsangsingi chingsang pare asi leimaidagi khara wangna leiba saruksingni mafamsing asi Khamenlokina naknana maninglomda leiraga pukhau amadi dolai thabi damgina mamang thangba sarukta leiba chingi area ni hairi Kuki militant singna akanba mawongda landaba haurakpadagi khulngakpa singi manungdagi akhannaba tim amana nongmai amadi bom sizinaduna khuthanduna kapnakibani Maduda attack chatharakhiba Kuki militant sing makhoigi position sing thadoktuna kadina senaki haire khulngakpa singna singthak yongna taksinduna Kuki militant singna sijinaramba bunker mari khudum chankhibaga loinana makhoina sijinaramba nongmai amadi bom kapnaba khusu khorai sing phagalakhi haire nakal anina khut thoknaba pautabadagi psycholomdagi central force sing chu changsilakhi adubu Khamenlok lomdadi changsinaba honarakkiba Central Forcing di mafam adugi nupi singna thatlaga thamki adum oinamak nakal anidagi thomjilakhiba Central Forcing na khut thoknaba adu control tawnaba honakhi police na phongdorakpadadi ngasi numidang wairam fawa nakal anigi marakta ngayak kanaraga khut thoknakhi
ꯃꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯃꯤꯂꯨꯟ ꯈꯣꯡꯁꯥꯏ ꯆꯍꯤ 23 ꯀꯧꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ NG ꯐꯥꯏꯅꯣꯜ ꯈꯨꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯃꯤꯑꯣꯏ 4 ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁ, ꯔꯥꯖꯃꯦꯗꯤꯁꯤꯇꯤ ꯑꯃꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯅꯆꯤꯡꯕꯗ ꯄꯨꯔꯛꯇꯨꯅ ꯂꯩꯀꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯂꯩꯀꯠꯅꯈꯤꯕ ꯈꯨꯜ ꯉꯥꯛꯄ ꯑꯗꯨꯒꯤ ꯑꯣꯏꯊꯪꯕ ꯈꯨꯕꯣꯝ, ꯌꯦꯠꯊꯪꯕ ꯐꯩꯒꯜ ꯑꯃꯗꯤ ꯑꯣꯏꯊꯪꯕ ꯈꯣꯡꯒꯤ ꯈꯨꯅꯤꯡꯗ ꯁꯣꯛꯈꯤ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯈꯤꯕ ꯈꯨꯜ ꯉꯥꯛꯄ ꯑꯅꯤ ꯑꯗꯨꯒꯤ ꯃꯊꯪꯁꯤꯠꯅ ꯂꯦꯡꯖꯨꯝ ꯑꯃꯗꯤ ꯅꯥꯡꯒꯅꯆꯤꯡꯕꯗ ꯁꯣꯛꯄꯅꯤ꯫ ꯔꯤꯝꯁꯇ ꯂꯩꯀꯠꯅꯈꯤꯕ ꯈꯨꯜ ꯉꯥꯛꯄ ꯑꯗꯨꯒꯤꯅ ꯌꯦꯠꯊꯪꯕ ꯈꯖꯥꯏꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯣꯛꯂꯤꯕꯁꯤꯡꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯣꯝ ꯃꯆꯦꯠ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅꯆꯤꯡꯕ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈꯤꯕꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯗꯥꯡ ꯑꯃꯗꯤ ꯃꯣꯟꯁꯥꯡꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯈꯨꯠꯂꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯐꯝꯅꯈꯤꯗꯦ꯫ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯁꯤꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕ ꯆꯠꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯀꯪꯂꯥ ꯁꯤꯐꯥꯏꯗꯒꯤ ꯂꯥꯌꯦꯟꯂꯥꯛꯄꯝ ꯕꯤꯃꯣꯂꯥ ꯃꯄꯨꯔꯣꯏꯕ L. ꯕꯤꯖꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯆꯤꯡꯉꯥꯔꯦꯜ ꯃꯌꯥꯗ ꯃꯍꯥꯛꯅ ꯇꯣꯡꯕ ꯒꯥꯔꯤꯗꯒꯤ ꯇꯥꯗꯨꯅ ꯁꯣꯛꯄꯗꯒꯤ ꯂꯩꯀꯠꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:50 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯣꯏꯔꯥꯡ PSꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯔꯒꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯒꯦꯜꯃꯣꯡ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈꯤꯗꯕꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯒꯦꯜꯃꯣꯡ ꯀꯨꯀꯤ ꯈꯨꯜ ꯑꯁꯤ ꯃꯣꯏꯔꯥꯡ PSꯗꯒꯤ ꯈꯥ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 4.5 ꯂꯥꯞꯅꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯇꯝꯊꯤꯔꯕ ꯂꯥꯟꯅ ꯁꯤꯟꯃꯤꯠꯂꯣꯟ ꯁꯣꯛꯍꯜꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯔꯝꯂꯦ꯫ ꯈꯨꯂꯥꯡꯈꯥꯡ ꯐꯥꯎꯕ ꯀꯧꯗꯅ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯎꯔꯝꯂꯦ꯫ ꯅꯃꯠ ꯃꯥꯡꯅ ꯌꯣꯟꯕꯗ ꯐꯥꯎꯕ ꯂꯩꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯍꯦꯝꯆꯥꯟ ꯅꯤꯡꯊꯧꯖꯝ ꯃꯦ 3ꯗꯒꯤ ꯍꯧꯔꯗꯨꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯥ 9 ꯃꯄꯨꯡ ꯐꯥꯈꯤꯗꯨꯅ 9 ꯁꯨꯖꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯍꯜꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯗ ꯑꯅꯤꯁꯨꯅ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯉꯥꯛꯇꯅ ꯐꯝꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯆꯍꯤ 10 ꯍꯦꯟꯅ ꯂꯦꯞꯇꯅ ꯍꯣꯠꯅꯔꯕꯁꯨ ꯃꯦꯟꯈꯠꯄꯗ ꯋꯥꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅꯔꯛꯂꯕ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯈꯝ ꯊꯦꯡꯅ ꯁꯣꯛꯍꯜꯂꯛꯄ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯄꯥꯜ ꯇꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕꯁꯨ ꯄꯣꯛꯂꯛꯂꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯐꯑꯣꯏꯕꯤ ꯀꯩꯊꯦꯜꯗ ꯐꯅꯦꯛ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕꯤ ꯆꯍꯤ ꯌꯥꯝꯂꯕꯤ ꯅꯨꯄꯤꯁꯤꯡꯒ ꯎꯅꯔꯨꯕꯗ ꯁꯒꯣꯜꯕꯟꯗꯒꯤ ꯕꯤꯃꯣꯂꯥ ꯀꯧꯕꯤ ꯏꯃꯥ ꯑꯃꯅ ꯍꯥꯏ꯫ ꯂꯥꯟ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯂꯥꯡꯈꯥꯡ ꯐꯥꯎꯕ ꯀꯧꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯌꯣꯜꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯁꯤꯠꯇꯕ ꯀꯨꯏꯔꯦ꯫ ꯁꯦꯟꯗꯣꯡ ꯂꯨꯄꯥ 10 ꯈꯛꯇꯪ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯀꯣꯛꯊꯣꯡ ꯄꯨꯔꯦ꯫ ꯂꯥꯟ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗ ꯂꯨꯄꯥ 3,000-4,000ꯒꯤ ꯄꯣꯠ ꯆꯩꯗꯤ ꯌꯣꯟꯕ ꯉꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 100 ꯄꯤꯕ ꯐꯤ ꯑꯃ ꯐꯥꯎꯕ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕꯤ ꯃꯅꯤꯁꯅꯥ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ꯫ ꯁꯦꯜꯂꯦꯞ ꯃꯥꯡꯂꯒ ꯌꯣꯟꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯅꯣꯡꯃꯗ ꯁꯨꯞꯅꯇꯒꯤ ꯐꯤ ꯑꯃꯈꯛ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯝꯂꯒ ꯂꯨꯄꯥ 50 ꯄꯤꯕ ꯐꯗꯤ ꯑꯃꯈꯛꯇꯃꯛ ꯁꯤꯠꯄ ꯌꯥꯎꯏ꯫ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯡꯅ ꯍꯟꯊꯅ ꯃꯃꯜ ꯍꯨꯜꯂꯛꯄꯗ ꯈꯨꯂꯥꯡꯈꯥꯡꯗꯕꯨ ꯀꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯨꯠ ꯃꯥꯡꯂꯒ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 20-30ꯗ ꯌꯣꯟꯕ ꯌꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯐꯤꯔꯣꯜ ꯂꯩꯔꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯦ꯫ ꯐꯤꯔꯣꯜ ꯁꯤꯠꯇ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯅꯨꯄꯤꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡ ꯌꯥꯎꯅ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯗꯣꯅꯦꯁꯟꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯍꯥꯏꯕꯌꯥꯔꯦ꯫ ꯅꯣꯡꯃꯗ ꯗꯣꯅꯦꯁꯟ 3-4 ꯍꯦꯟꯅ ꯂꯥꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯈꯨꯂꯥꯡꯈꯥꯡ ꯀꯧꯗ꯭ꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯁꯦꯜꯁꯤꯡ ꯍꯥꯞꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯕꯗꯤ ꯈꯝ ꯊꯦꯡꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯂꯥꯝꯕꯨꯡ ꯃꯈꯣꯡꯗꯒꯤ ꯑꯦꯀꯥꯁꯤꯅꯤ ꯀꯧꯕꯤ ꯐꯤ ꯌꯣꯟꯕꯤ ꯑꯃꯅ ꯍꯥꯏ꯫ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯍꯟꯕ ꯍꯥꯏꯕꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ, ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯌꯥꯎꯅ ꯀꯨꯝꯍꯩ ꯍꯔꯥꯎꯕꯁꯤꯡꯗ ꯁꯤꯠꯄꯅꯤ꯫ ꯅꯣꯡꯃꯗ ꯐꯖꯅ ꯌꯣꯟꯕꯗ ꯂꯨꯄꯥ 10,000-10ꯗꯒꯤ 20 ꯐꯥꯎꯕ ꯍꯦꯟꯅ ꯌꯣꯟꯕ ꯉꯝꯕ ꯌꯥꯎꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯀꯨꯝꯍꯩꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯦꯞꯂꯕꯅꯤꯅ ꯐꯅꯦꯛ ꯐꯤꯔꯣꯜ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯑꯗꯨꯕꯨ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯇꯧꯔꯛꯄ ꯁꯤꯟꯐꯝꯅꯤꯅ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯅꯥꯃꯠ ꯃꯥꯡꯂꯕꯁꯨ ꯑꯗꯨꯃꯛ ꯐꯝꯂꯤ ꯍꯥꯏꯈꯤ꯫ ꯎꯔꯈꯨꯜꯒꯤ ꯃꯆꯤꯍꯟ ꯁꯁꯥꯗ ꯄꯠꯅꯥ ꯁ꯭ꯔꯤ ꯑꯦꯋꯥꯔꯗ ꯄꯤꯔꯛꯈ꯭ꯔꯦ꯫ ꯎꯔꯈꯨꯜꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯣꯡꯄꯤꯗ ꯂꯩꯕꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯇ꯭ꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯁꯥꯕꯗ ꯁꯤꯟꯐꯝ ꯑꯣꯏꯔꯛꯄꯗ ꯅꯠꯇꯅ ꯂꯣꯡꯄꯤꯒꯤ ꯂꯩꯕꯥꯛꯇ ꯄꯣꯠꯂꯝꯁꯤꯡ ꯁꯥꯕꯒꯤ ꯂꯤꯔꯕ ꯆꯠꯅꯕꯤꯕꯨ ꯌꯣꯛꯈꯠꯂꯛꯂꯤꯕ ꯃꯆꯤꯍꯟ ꯁꯁꯥꯗ ꯃꯍꯥꯛꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯤꯗꯃꯛ ꯄꯠꯅꯥ ꯁ꯭ꯔꯤ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯡꯊꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯅꯥ ꯑꯁꯤ ꯃꯉꯣꯟꯗ ꯑꯥꯔꯠ ꯀꯦꯇꯦꯒꯣꯔꯤꯗ ꯑꯃꯨꯕ ꯂꯩꯕꯥꯛꯅ ꯀꯣꯜ ꯂꯤꯛꯁꯤꯡ ꯁꯥꯕꯒꯤꯗꯃꯛ ꯑꯈꯟꯅꯅ ꯄꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯦꯄ꯭ꯔꯤꯜ 10, 1980ꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯆꯍꯤ 69 ꯁꯨꯔꯦ꯫ ꯎꯔꯈꯨꯜꯒꯤ ꯂꯣꯡꯄꯤꯒꯤ ꯑꯃꯨꯕ ꯂꯩꯕꯥꯛꯅ ꯀꯣꯜ ꯂꯤꯛꯁꯤꯡ ꯁꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯑꯗꯨꯉꯩ ꯈ꯭ꯔꯤꯁ꯭ꯠ ꯄꯣꯛꯇ꯭ꯔꯤꯉꯩ ꯀꯨꯝꯖꯥ 1010 ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤꯕꯅꯤ꯫ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯆꯤꯍꯟ ꯁꯁꯥꯅ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ 300 ꯂꯣꯝꯗ ꯂꯣꯡꯄꯤꯡ ꯄꯣꯏꯇ꯭ꯔꯤ ꯑꯁꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏ꯫